Thaina mamangai matam amada yamna pak chauraba ipak ama leirami. Mafam aduda nungti numit khudingi miyoina yengba chatnarami. Maramdi mafam adu aduki matik phazarami. Thaina mamangai matamdadi ipak adugi mayaida khul amakhak phumdi marakta yum saduna khundaduna leirambani. Adubu laibak thibadi yamna kallaba ising ichauna lakpadagi loina mapunsi mangkhibani. Adubu mayam adugi marakta miyoi amakhakti hinghawi haiduna thajanaki. Maramdi haujiksu phumdi adugi mathakta numidang khudingi sangtap amagi manungdagi hangama pal machugi maingal ama amu ngalakpaduna. Ising ichaw adugi matungdagidi ngasi phawba kinaduna ipak aduda kanaso hi tongduna chatnadre. Supnatagi mityengpham oina adum yengba chatnarami. Miyoi ama lei haibado makhoigi wakhalda khanjaba khaktani. Mamit mangna ubadi natte. Ipak aduda khuntaklan siba oikiba aduna maram oiraga nungthin nongmangba numita mikap miraw kholtai haiduna mapal thoknaramde. Nongmagi nungtil amadani lairabi kundo adu masamana ipa phaba makhai mafi machet segaiba aduga ipak adugi manakta insang yonduna leirami. Nongmagi suraga nomlaga chara tanjaba kundoni. Magi nupa khabana nungti numit khudingi sing khaiduna sel talibani. Kundo nungsanaga sabana jaknaga lambaga masa adu wanthagadawre mayum chatningbana loirabani. Adubu pochai sing adu yonba loisalamdrabadi ngasi nongmagi chana thaknanaba leiroidabana chatpa ngamdre. Asumna leiringai tanja aduda khanghaudana kundogi linga oigadaba nupa ahum mari muglakdami. Kundo mayum ngantana panbagi tawribani chahidi kunga mari khaktamak ngairibani. Masak matau phajarabi leisabi amagumna ningthizaribini. Nupa mayam adugi maraktagi amana karimnaduna hais sidi thot ka lauradana ubada chabu chaningine. Nupa amana amuk hairei. Hoine. Nungsa sakraba sigi marak asida asuk masak phajabi nupi asibu potpham phamaliba sibu karamba pukphataba nupanone. Lao kanade itaw nisadum khairusi. Asi haiduna kundogi manakta changsilaklaga sagenbi nangi tharoi ningabi asibu kauta asida kayano. Kundo momon noklaga lupa kun khaktani. Adudi yam hongina. Loina maksida bukayano. Lupa chama khak pipiramo. Adudi tambiro. Ai loina mak laikhragi. Kundo tharoi adu ningthizana yomlaga nupa aduda pirami. Atopa nupa aduna tanja lauraga kundogi makhut adubu thenglami. Mataw aduda kundodi yamna hainadrabani. Akoiba aduda kudong thiraklabadi haiduna kana leibagi haiduna yenglami. Anakpada kanasu leiba ude. Kitang laptakna ahal oibi ama anidi poipham phambado ui. Kundo wakal adu nungaitana nupa aduna piragliba sel adu lawshinduna hapchili. Nupa aduna makhatana tharoi asibu kadaidagi khunbibano. Onthoknabu tup lauraga phajaine. Kundo khumdrabadi irang thokadra pakhatuna khumbadi lepte. Ibungsing tharoibu labuktagi khundana kadaidagi khungani. Nupa amana noklaga haima aikhoidina hamakhai tharoi se isingdagi khunbra haiduna khaluribasidi onaredana. Asi haiduna wakaiduna noi kundoso nokningda noi. Machinda kanagumba amata mahaki nakta laklabadi haiduna sonjarami. Nupa aduna yamna chopa mityeng ama yenglaga ichalgi mingbu kari khobugine. Nate asuk sakraba nungsa sida nasak ipa phajaba makhai potphamga phamaliba nahagi nupa adubu pasak onthokna khangingkhreda. Kundo momon noklaga aigi puroibadi subanomba lepte. Itai naw subanomba lepte. Lairabanina nongmagi chara tanjai. Aduna aikhoidi thabakandaba yade ibung. Ai potphamase loisinjaragi. Ibung khoisu yumda hanbikiroidra. Wahaidu tabada nupa sing aduna sauna. Hera nangni se khoi bosidaba mali. Tanbaga su saine. Mafam asidagi nangbu phaduna puraga napunsido mangi habro. Kundo mafam aduda kana sulaitabana masa adumi paiba haurakle. Makhut anilona aduna khurumlaga. Ibung sing yarabadi adumna tawbigano. Ayag ase ayuktagi karisu charjaraktribani. Aduna chaklamanduna yumda chatlage tawbani. Nachalna haibada soikiba lankiba yaurabasu aibu ngakpiyu. Adubu nupa sing adudi tan chare haiduna kundona hairibadu tadaba makhai moigi thokpa kundodagi khudong chaba phangnanabagi tamak saujinaduna leirami. Nupa amana kanadi nupi nasaksu phajai aisu pakhang aigi nupi dum oiro law nangi lairaba nupa do hundom thadom. Ibung sing ai ngasai makhai
ꯈꯪꯕ ꯌꯥꯕ ꯈꯪꯕꯅꯤ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯤ ꯇꯧꯕꯤꯒꯅꯨ ꯃꯤꯌꯥꯝ ꯇꯥꯅꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯍꯧ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯀꯔꯤ ꯃꯤꯌꯥꯝꯗꯤ ꯀꯗꯥꯏ ꯇꯧꯅꯨ ꯇꯧꯅꯨ ꯅꯨꯄꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯨ ꯅꯀꯣꯛꯇꯒꯤꯅ ꯅꯈꯣꯡ ꯐꯥꯎꯕ ꯁꯅꯥꯅ ꯌꯣꯝꯍꯟꯒꯦ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨ ꯀꯨꯟꯗꯣ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯆꯦꯜꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥꯁꯤꯡ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯨꯟꯗꯣꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯈ꯭ꯔꯦ ꯀꯨꯟꯗꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯅꯨꯄꯥ ꯑꯃꯅ ꯀꯨꯟꯗꯣꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯀꯨꯟꯗꯣ ꯑꯗꯨ ꯃꯄꯤ ꯂꯦꯞꯇꯅ ꯇꯥꯔꯗꯨꯅ ꯀꯟꯕꯤꯌꯣ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯃ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯎꯠꯂꯛꯂꯝꯃꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯕ ꯃꯈꯩ ꯅꯣꯛꯁꯤꯜꯂꯒ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯨꯟꯗꯣꯒꯤ ꯃꯁꯝ ꯑꯗꯨ ꯅꯥꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯀꯨꯟꯗꯣ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯟꯗꯣꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯃꯌꯥꯗꯒꯤ ꯏ ꯇꯥꯔꯛꯂꯒ ꯀꯅꯥꯅꯣ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯨꯟꯗꯣ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯨꯟꯗꯣꯒꯤ ꯃꯄꯨꯔꯣꯏꯕ ꯈꯥꯕꯅꯤ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯂꯦ ꯁꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯅꯨꯄꯥ ꯑꯃꯅ ꯁꯛ ꯌꯥꯝꯅ ꯀꯥꯛꯅ ꯍꯩ ꯀꯅꯥꯅꯣ ꯅꯪꯅ ꯆꯠꯂꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯖꯁꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯥꯕꯅ ꯃꯥꯒꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯈꯨꯇꯨꯝ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯌꯥꯗꯨꯝ ꯇꯦꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜ ꯆꯣꯏꯔꯤ ꯆꯣꯏꯔꯤ ꯇꯧꯔꯝꯃꯤ ꯈꯥꯕꯒꯤ ꯁꯥꯊꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯍꯧꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯆꯤꯜꯂꯝꯃꯤ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯥꯕꯁꯨ ꯂꯤꯡꯖꯦꯜ ꯈꯥꯕ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯕ ꯃꯤꯑꯣꯏꯅꯤ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯕ ꯃꯈꯩ ꯐꯨꯗꯠꯂꯝꯃꯤ ꯀꯨꯟꯗꯣꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯅ ꯁꯥꯎꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯑꯣꯜꯂ ꯑꯣꯜꯂꯒ ꯊꯥꯗꯨꯅ ꯅꯪꯒꯤ ꯅꯆꯦ ꯅꯆꯜ ꯂꯩꯇꯕ꯭ꯔꯥ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯅꯥꯅ ꯈꯟꯕꯒꯦ ꯅꯈꯣꯏꯕꯨ ꯃꯤꯔꯣ ꯅꯨꯄꯥ ꯑꯗꯨꯅ ꯀꯞꯂꯒ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯈꯥꯕꯅ ꯃꯈꯣꯡ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯅꯈꯣꯏꯒꯤ ꯅꯀꯣꯛ ꯑꯗꯨꯗ ꯈꯜꯂꯝꯃꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯀꯦ ꯈꯜꯂꯕꯗꯤ ꯃꯁꯤ ꯈꯪꯖꯤꯜꯂꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯂꯣꯏꯔꯕꯅꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯁꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯖꯔꯔꯣꯏ ꯊꯦꯡꯅꯕꯗꯁꯨ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯎꯔꯕꯗꯤ ꯈꯨꯔꯨꯝꯖꯔꯒꯦ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯈꯥꯕ ꯀꯨꯟꯗꯣꯒꯤ ꯄꯣꯠꯐꯝ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯒ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯀꯨꯟꯗꯣꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯈꯥꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯉꯥꯡꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯟꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯥꯕꯗ ꯌꯦꯡꯂꯝꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯆꯔꯛꯂꯝꯃꯤ ꯈꯥꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯨꯟꯗꯣꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯋꯥꯕ ꯄꯨꯝꯕ ꯍꯩꯊꯔꯛꯄꯒꯨꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯛꯂꯝꯃꯤ ꯀꯨꯟꯗꯣ ꯃꯥꯒꯤ ꯀꯞꯄꯗꯨ ꯇꯣꯛꯂꯒ ꯈꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯊꯝꯃꯣ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯠꯐꯝ ꯐꯝꯂꯔꯣꯏ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯈꯪꯂꯦ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨ ꯏꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯈꯛ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯇꯥꯃꯣꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯑꯩꯕꯨꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯌꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯈꯟꯗꯨꯅ ꯊꯕꯛ ꯁꯨꯖꯔꯨꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯛꯏ ꯈꯥꯕ ꯀꯞꯂꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯃꯁꯥꯒꯤ ꯅꯨꯄꯤꯕꯨ ꯁꯦꯟꯅꯕ ꯉꯝꯗꯕ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕ ꯉꯝꯗꯕ ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯀꯨꯟꯗꯣ ꯈꯥꯕꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯀꯞꯀꯅꯨ ꯊꯝꯃꯣ
Tamogi pukchildi atangmani. Migi atang sana lupa nati. Aina kalakpadi. Tamogi mapal naidaba tamoi sembu pukchil adupani. Atai karisu henba pamjadi. Khaba phamung aduda khotamna suraga. Karino. Lamdam masida lairaba bu usittaba. Ina khunbubuna mi oina khanba. Lairaba ikhoidi hingba yadabra makhoigumna. To kapkanu thokrabadi thokri. Matung amu hana thoktanaba hotnaraga loi. Aisu matung tarakbu punsida. Nangna haiba wa adum taraki. Khaba kundobu mathanungda chetna konsilaga. Nangbu ahanba uruba mikupta. Aigi thawaini khanjaki. Nangbu mikup khuding senajaki. Adubu lairaba haiba posak asina. Thabakna yadaduna. Nangbu aina cheksina senaba amadi. Nangina ningthung hanbadi ngamde. Adubu. Nangna nungaina harauna nokna hingminabadi ngamgani. Karigumba. Ngasigi numit aduda phattaba miyoising aduna khutum chankraba thoklabadi. Nangi punsi kari oigani. Aduga aidi kamdonu lelhogani khangbra. Nangama aigi ifamda mangkiba haibase. Aishu taibang sangsara sida mangkibaga chap manadoini. Ayang wai wakhalse. Yengo. Hojik phawba nangidama pakhatkibada. Aigi thamoy asida mamita hauri. Wase haiduna khabana kundogi makhut adubu magi thamoy mapada thamlamme. Kundo nushina nalaga. Aina maramoiraga wahaleko. Matungdadi nangi nungaitaba thabamta tawrui. Khabana kundobu chena konsinbirame. Tanja aduda khanghaudana ahuba khonjel amada nupa amana asumna paujal lawraklame. Tau mayam pumnaba. Lakadawriba yumja kaisa numit asida ina khunbi leimagi senanaba miyoi amadi sebaroi khara khanjagadawri. Aduna numit asida thabak asibu pamba miyoi singna lakpiduna yawbinaba haijari. Asi haiduna lawduna chatkirame. Wafamadu tarabada kundona. Tama masidi lam koina chatuna tawgadaba nate. Sumnatagi migi mayumda leiraga thaba inkhang sugadawani. Masida ayakna yawzarubada kariya kaiba leibagi. Khaba momon noklaga kundogi mamaya adubu nanbiraga. Aigi nungsibise. Aigi awabada yamna mateng pangninglaboiredako. Kundo sum momon noklaga. Pangningradi nangno humang taba makai wana halaga. Aisu nangbo insanga hawba pizaduna. Nangbo harau hanbado pami. Khaba mamit adu lauthoklaga. Aina asum kuina leminarakpase. Nangoda nongmata aina isang hawi hawti haiduna saukhiba chakat wangangkiba yawbrani. Nangnabu thonglamlabadi adumak momon noklukduna chariba natro. Aigidi ahawba insang ado. Kaimta pamde. Sumnatagi nangna thongba adu khatamak pami. Kundo khabagi makhajaya aduda khuzina siklaga. Mapal thongda noklabasu. Haraurabasu. Manung thongdadi yotpa yade haibado. Aisu khangjai. Aduna natro. Nangi hakchangsina chaimanba makai kanglise. Khaba noklaga. Ahawbagi wabu. Jinna sairingaida mahaw haiba ama leibagi wani. Manungda changkradi chap manabaduba. Ase haiduna matai manaw anidu nungsijanana nokminarami. Hainakiba matam yauraduna kundo ado ina khunbi adugi mayumda chatlami. Miyam tinduna lairami. Atopa miyoisu thabak adu tabu phanglabadi haiduna chikna chainaba ngamdaba makai mi mayam ama lairami. Tanja aduda konungumlaba yumjaw adudagi masak mataw phajarabi laisabi amaga mama khara ahal oisalabi amaga thoraklami. Mama aduna nupa amada ingit tawraga jejet ama pirami. Nupa aduna jejet adu phaktoklaga khonjel hauna. Ahanbada khanjagadawriba miyoi asina mangda ubiriba ina khunbigi machanupi leimabu senanaba miyoini. Aduga atai sebaroi manga amaga khanjagani. Makhoi taruk adugi manungda khwaidagi masananba aduna leimagi khongburoi oigadawribani. Aduga khusumalsu chawgani. Supnatangi leimabu senabiba khak oigadabani. Aduga atopa manga aduna yum masigi thaba inkhang loinamak tawgadawribani. Haujikti aikhoi miyoi sing ado khananabagi thawrang tawba haujaragani. Asumna hek haiba loibaga miyoi khara thoraktuna miyoi sing aduda u morok ngangsangangba amamam loina yelaklami. Aduga asumna hairakhi. Mayam pumnamak morok adubu machet ama phawba lemhandana chagadabani. Asumna haibadagidi u morok sing adu chaba haurami. Miyoi anambadi ngamnadaduna maithi haurami. Supnadagi miyoi tara tamak ngamlami. Kundo du mai paklami. Lairaba oirakbana ensang hautabaga. Chak chaba changnanaba u morok na ngarau oirakpi kundoni. Aduna madi yamna laina u morok adu chakhibani.
Nupa aduna makhoi tara adubu tongana kauthoklammi aduga hairei. Mathangi thaurang asidi yeng tu nakhoi gi mangda uriba sambal ase chongba kanba ngamgadabani. Aduga ahanba kanba ngamba miyoi taruk adubu oina khangani. Asi haiduna nupa aduna yare haina hek lawbaga makhoi tara adu areiba pangal puthoknaduna hau thaduna chenerami. Nupi ani amadi sambal adu wangman khibana kanba ngamdaduna leihore. Aduga miyoi nipal amadi kanba ngamlami aduba ahanba kanba miyoi taruk adubu hana khankhirami. Marak aduda kundoso ahum subada ngamlami. Maithi hauraba miyoi sing adubuso ina khunba imung aduna khudol amamamdi sinabirami. Thauram aduda saruk yabibagi damakta. Aduga makhoi sing adu mari mari loina chanakhirami. Khalhauraba nupi taruk adu kanana leimagi khongburoi khangadage haiduna masa sing adu mipaina duna leirami. Tanja aduda ina khunbi mama amadi machanupi adu jangsilaklami. Aduga makhoi taruk aduda munna yengduna leirami. Leimanga hak wakal khalaba matungda nupi sing aduda kena naba pochei khara yenthoraklami. Leimana ahanba nupi adubu kausilaga. Madugi mit sangnabado aigi mitamta sang. Anisuba nupi aduda amuk kausilaga. Madugi angangba machugi chinbal sangnanaba ado aigi chinbal asida ningthina sangjinbiro. Asumna mathang kausinduna mabu ke halami. Loirabada leimana mamai aduda munna yenglaga momon tawna hairaki. Mayam asigi manungda khwaidagi tongana tahana kebadi ahum subi nupi nahakni. Nangi pisum khuyekse yam phajai. Aise tasengna ngawri. Aduna nangbo aigi khongburoi oina khallabani. Wadu tabada nupi aduna harauna. Asengma makira. Leimana momon noklaga. Asengma makini. Nahaki nasak naming tao. Hayengdagi lemhauriba nakhoi mayam pumnamak. Thabak lakba hauru. Hayengdagi paraga nakhoi gi thagi paisa so atik chana pigadawribani. Khongburoi nupi aduna mayamdagi mana hai singba heli haibagi matagum atai nupi sing aduda mamit phaina yenglaga. Ibema leima aigi mingna tombi thangnaba leibak asidagini. Chahina kunthra sujari. Icha ani suri. Ipuroibana lahu singuduna leiri. Asumna mathang masagi oiba mot phongdoknaramlaba matungda mayumda loina hanaraklammi. Kundodi mahak nungtigi leptana thabak suragani amadi thagi oina selsu leptana phanglagani khalubada yamna harauna mayumda halaklammi. Khabasu singkhaiba halakladuna pothaduna leirambani. Kundo halakpadu ubada kaino ngasidi momonga noklaga laisina kari pau nungaibaga leirabage. Kundo harauna tamo ai hayengdagi thabak chatladoini. Sidagidi aisu tha khudingi sel phanglani. Aduga tamonasu sel tansilaklagani. Adudagidi sel pairani. Ibani na khulladoini. Aikoi anisu luhongba chahi ani sujilai. Icha gaido imitta uninglabani. Kundo momon noklaga hadakti sel phanglaga dobanina khara leirani. Aduna tanja ama yenglaga kok hekta pokthoga loiredana. Khaba sor sangna hontoklaga nangi thabaktuna matam komdoba. Ayuki pung 3 dagi chatlaga numidangi pung 3 ta halaktoini. Adudi sangi hai. Aidi thabak wana halaga nangbu usaraga awaba koklibani. Adubu hayengdagidi itomta ayuki chak chaba tari. Kundo khabagi makhut adu chetna pairaga lairaba aikhoidi honakiba tari. Matam ama soidana lakhigani aikhoigi sunungaibagi matam. Mathangi numitani kundo ayungada haugatuna chakhungi thaba ingkhang loisillamlaba matungda ina khunbigi mayumda laklami. Mabung mapau loina phai ina khuli haiduna napal kari su tawba leite. Nungsiba wahai watana leitonbi. Tawba tabu leimagi khongburoi oibi tombi amadi manai ani ahum adudi. Kaya mi usit kandaba oi. Kundo na mapimaro sagai tugaiba setpa wabagi kuchu maksinba masi singasi uraga usit thawoidaba mataw wangang sangang duna hekta karyam ka thainaba tawbirami. Kundo sumangonda nganglibani haibadu khangi. Adubu manaraga kari tawgadabano haiduna tomina taduna leirami. Thaba ingkhang pumnamak loiraba matungda manai sing amadi tombi yauna ngaihak pothaba oina acha athak pizabagi matamdani. Kundo na magi chak saruk pusilakpadu ubada mayamdo maga puningdaba chaminaningdabagum mamit phaidokpa yaw machin paithokpa yaw tawrami. Mayamado ubada kundo nungaitana tongana thaidoktuna matomda chajarami. Tombina kundo tana na bahaiduna noklaga. Aidi khangbu khangdene. Prithibi asida asuk motpa mioi leiramgani haiba. Nongmata khalude. Masakase ubada tindum hawi. Obo oningi. Manai amana amu. Hoine.
ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯨꯛ ꯅꯝꯂꯛꯑꯦ ꯍꯥꯏꯁꯤꯗꯤ ꯑꯁꯤꯅ ꯑꯣꯏꯔꯝꯗꯥꯏ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯌꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯀꯨꯟꯗꯣꯗꯅꯤ ꯈꯪꯂꯗꯨꯅ ꯇꯞꯅ ꯇꯣꯝꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯈꯔ ꯇꯞꯅ ꯉꯥꯡꯉꯨꯍꯦ, ꯃꯤ ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯨꯏ ꯀꯩꯅꯣꯅꯦ꯫ ꯃꯤꯁꯨ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯖꯕ ꯂꯥꯛꯂꯤꯕꯅꯤ, ꯂꯩꯇꯕꯒꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯥꯏꯒꯤ ꯊꯕꯛ ꯑꯁꯦ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯗꯨꯅ ꯅꯣꯛꯁꯤꯟꯕꯤꯔꯒ, ꯑꯦ ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯋꯤꯅ, ꯊꯃꯣꯏꯗꯣ ꯌꯥꯝ ꯆꯥꯎꯔꯒꯅ ꯃꯅꯥꯛꯇ ꯆꯠꯂꯣꯗꯅ, ꯅꯪꯁꯨ ꯃꯣꯠꯄꯗ ꯌꯥꯎꯔꯨꯆꯣꯗꯅ꯫ ꯀꯨꯟꯗꯣ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯅ ꯐꯅ ꯌꯥꯝꯅ ꯁꯦꯡꯅ ꯁꯨꯗꯣꯛꯂꯕꯁꯨ, ꯐꯅ ꯌꯥꯝꯅ ꯁꯨꯝꯂꯕꯁꯨ, ꯃꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯑꯃꯣꯠꯄ ꯃꯥꯜꯂꯤꯀꯣ꯫ ꯑꯩꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯐꯖꯕ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯑꯃꯟꯕ, ꯑꯃꯣꯠꯄ, ꯃꯜꯂꯕ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯦ ꯁꯦꯡꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯁꯦꯠꯆꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯈꯔ ꯄꯣꯛꯄꯤ ꯃꯅꯥꯏ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯀꯨꯟꯗꯣꯒꯤꯗꯃꯛ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯟꯗꯣꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯊꯣꯛꯂꯕꯗꯤ ꯑꯇꯩ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯆꯞ ꯃꯥꯟꯅꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯩꯁꯥꯗꯤ ꯇꯥꯟꯗꯕ ꯌꯥꯗꯕꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯀꯌꯥ ꯅꯪꯂꯕꯁꯨ ꯀꯨꯟꯗꯣ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯋꯥꯕꯇ ꯅꯪꯗꯨꯅ ꯂꯥꯛꯂꯕꯅ ꯀꯔꯤꯁꯨ ꯑꯋꯥꯕ ꯄꯣꯛꯇ꯭ꯔꯦ ꯃꯁꯥꯗꯨ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯨꯟꯗꯣ ꯑꯗꯣ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯈꯨꯗꯣꯞ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯀꯨꯟꯗꯣꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯍꯔꯥꯎꯅ, ꯍꯩꯃ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯐꯔꯦꯗ, ꯑꯩꯅ ꯉꯔꯥꯡ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯑꯆꯥ ꯑꯊꯛ ꯇꯧꯕꯗꯅꯦ ꯏꯁꯤꯡꯅ ꯆꯣꯠꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯀꯨꯟꯗꯣꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯁꯨꯖꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ, ꯑꯣ, ꯃꯕꯨꯛꯆꯦꯜ ꯀꯌꯥꯗ ꯁꯦꯡꯈ꯭ꯔꯕꯅꯣ, ꯃꯁꯛꯀꯁꯨ ꯅꯨꯡꯁꯤꯔꯤꯅꯤ꯫ ꯂꯥꯏꯔꯕꯅ ꯋꯥꯃꯟꯈꯤꯕꯅ ꯀꯨꯆꯨ ꯃꯛꯁꯤꯟꯈꯤꯕꯒꯤ ꯋꯥꯅꯤ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯁꯣꯝꯗꯅ ꯃꯅꯥꯏ ꯃꯌꯥꯝꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕꯤꯅ ꯑꯍꯩ-ꯑꯁꯤꯡ ꯅꯤꯡꯊꯧ ꯁꯥꯔꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯄꯦꯗꯣꯡ ꯄꯦꯗꯣꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯐꯤꯗꯨꯕꯨ ꯈꯔ ꯈꯔ ꯁꯦꯡꯅ ꯁꯨꯕ ꯌꯥꯗ꯭ꯔꯣ? ꯃꯅꯥꯏ ꯑꯃꯅ, ꯁꯨꯔꯤꯁꯤꯗꯤ ꯏꯕꯦꯝꯃ, ꯅꯪꯁꯨ ꯉꯥꯡꯉꯤꯍꯦ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯏꯕꯦꯝꯃ ꯂꯩꯃꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯗꯨꯅ ꯏꯅꯕ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗꯕ ꯃꯈꯩ ꯊꯕꯛ ꯁꯨꯔꯤ, ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯕꯤ ꯃꯅꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯟꯅ ꯍꯠꯂꯒ, ꯅꯆꯤꯟ ꯑꯗꯨ ꯐꯣꯏꯗꯖꯅꯤ, ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯐꯖꯅ ꯇꯧ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯁꯣꯜꯂꯕ ꯃꯄꯤ ꯑꯃꯣꯠꯄ ꯁꯦꯠꯄ ꯑꯍꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯀꯔꯤꯁꯨ ꯈꯟꯗꯅ ꯋꯥꯍꯪ ꯄꯥꯍꯪꯗꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯃꯒꯨꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯁꯨꯒꯠꯂꯒ ꯑꯍꯜ ꯑꯗꯨꯕꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯠꯇꯦ, ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯂꯥꯛꯏꯅꯣ? ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯑꯗꯨꯒ ꯏꯃꯣꯠ ꯍꯦꯛ ꯃꯣꯠꯂꯗꯅ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝ ꯑꯁꯤ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ꯭ꯔꯥꯕ? ꯏꯅꯥꯈꯨꯟꯕꯤꯒꯤ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯨꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯅꯤ꯫ ꯀꯔꯤꯅ ꯇꯤꯛ ꯂꯩꯗꯨꯅ ꯅꯪꯅ ꯊꯧꯅꯥ ꯐꯅ ꯆꯪꯂꯛꯂꯤꯕꯅꯣ? ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯛ ꯇꯛ ꯌꯩꯔꯒ, ꯕꯦꯝꯃ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ, ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯅ ꯅꯣꯛꯂꯒ, ꯍꯥ, ꯀꯔꯤꯕ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯅꯪꯒꯤ ꯋꯥꯈꯜꯁꯦ꯫ ꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯂꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥ? ꯅꯠꯇꯦ, ꯅꯪꯕꯨ ꯋꯥꯈꯜ ꯆꯣꯏꯔꯕꯣ? ꯆꯣꯏꯔꯝꯃꯅꯤꯅꯦ, ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ꯫ ꯑꯍꯜ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯕꯦꯝꯃ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯁꯤꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯁꯨ ꯑꯗꯨ ꯇꯧꯔꯒ ꯇꯞꯅ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯈꯥꯝꯂꯒ, ꯉꯥꯏꯈꯣ, ꯍꯦ, ꯍꯦ ꯑꯍꯜ, ꯍꯅꯨꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯣꯠꯄ, ꯅꯍꯥꯛꯀꯨꯝꯕ ꯑꯃ ꯆꯪꯂꯨꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯕꯛꯇꯒꯤ ꯊꯥꯗꯠꯄꯤꯕ ꯇꯥꯔꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯇꯣꯝꯕꯤꯒ ꯍꯦꯛ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯍꯜ ꯑꯗꯨꯒꯤ ꯆꯩꯁꯨ ꯑꯗꯨ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨ ꯇꯨꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯔ ꯄꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯨꯟꯗꯣꯅ ꯐꯠ ꯆꯪꯁꯤꯜꯂꯒ
ahal adugi chaisu adu khungatpiraga pibirami. Tombi noklaga tawrisi yengoni yam chanajadra amot pinabu amot pa ase minungsi poklibanine. Ho nangi lairaba nupado laiba warabo ahal aduda minungsi poklidubo laisingi khaliro. Wadu tabada Kundo sauna nakhoi su henmali nakhoi asibu taibang miyoiba haibadura aduk yamna minungsi haitabaduba aduk chawkhataba wanga ipagumlaba asida aduguma wafam adu hairibadubu ikaidabra. Tombi sauna jangsilaklaga he nangido engondara is yam phawri ne ha ahal asigida maktani ne nangna engoda wajawga ngangdana tawrise nate nang kaya minungsi leba mino ahal si nang kyam pamge. Kundo na nangse yamna chawkhataba misak amani haibada haimanba thokdoi asuk yamna miyoibagi thamoi pandaba ibema ani khanaganuni na khoiba. Tombi ahal aduda onsilaga inaktaga jangsilakanu he phibam mataduga manam inam namthiba makai hainade he asi haiduna chumna phawa lepa ngamjadraba aduda ilami. Asum tawbadagi ahal adu laimai aduda tusilami aduga makok adu yaisinduna I khara thokle. Kundo thinthaba tawduna ahal adubu hugatpirami. Tombi nang khara di henmalabani ko. Tombi Kundogi makok aduda illaga kari nangumba laira chudatnaba amanasu aingoda mingoga hekta kauba yabra thaksi khasi naidaba. Asi haiduna anido chinda pawdana rami adubu khanghaude tanja aduda khanghaudana laima amadi mama ibema anido thoraktuna kuba khuraklami matawaduda khanabadu toklami. Tombi na nanghauraroi matagum ima ibema yengodu amotpa ahalase yumasida kari hurange laklibanu khangdi kari su haidabida yumasida hekta changsilai maduda aina ahalasibu khambada yaraktabadagi aina sauningduna khara ilubagi illaga tubadagi yeng masigi minai nubi Kundo asina makhoi ani changduna aibu aranbada halibani makhoi ani se yumasidagi pochai hurange haiduna lakpa mali. Mama ibema aduna wa kari su ngangdabi Kundo bu khongdagi ton phawa yenglaklaga hairiba wafam asi chumbra. Kundo nungaitana ima ibema ahal asina chak lamle chakhita chajage haiduna haijaba khaktani ataya henba thabak wahai karisu haiba tawba leiti. Tombi mamit adu lauthoklaga ima ibema wafam ase aranbani mana yumasida kanasu khanghandana changlaklibani aduga poche hugadabagi thorang tawribani. Mama aduna manai sing aduda onsilaga hairiba se chumbra wala na hairiba chinthiriba se kanan sengna hayo nakhoi uhobusing. Manai Maria aduna Tombigi michang changladuna bi aranba wangang de haiduna khumlaklami makhoi mayam manaduna ahal amadi Kundobu huranba tahalami. Minungsi khara pokpa minai adudi Kundogi michang changladuna asengba achumba adu hairami. Mama aduna nakhoi khara amana Tombibu chumi aduga amakhakna Kundo na chumi haiduna lepri phari aranba tawba makhoigi kari dandi bisige. Tombi khoigi kangbuna khonjel hauna sunu yaingang tairaga mayumda chalhanse aduga aphataba pau tadanaba yum asidagi tanthokse. Mama amadi laimana momon noklaga dandi ase mayam yanarabro. Tombigi kangbu aduna harauna aikhoidi yazare. Kundo amadi minungsi chawbi manai adudi mathwai nungaitana leizarami mapisu lepa laitana sintharaklami. Ahal adudi makhud adu samladuna yumjaw adudagi thoke haiduna khong thangdokpa haurami. Laimana khonjel hauna ngaikho mafam asidagi kanasu thokiba yakiroi asumna tawbadagidi thanglamba khongthang adu jap leplami. Mama ibe mana manai nupa amana purakliba sunu yangang adu Tombida piraklami. Tombi harauna huranba ahumsida taisilu haibra adubo khanghaude mama ibe mana Tombida khupakna kana thajili. Tombi mamai nama adu pairaga ngakna ima ibema masibu karigino tawriba matawaduda mayam adudi pungak hengakri tayonna na tawrakpa aduda laimana amuk sauna Tombida khupakna tharaga mangda lakliba ahalase nahak kanano haiba masak khanglabra chakhattabi naraldi laitana naral leiba sabi sakthibi. Tombi karino wakhalama ita taje laimana ahalase mapi amot paset labasu lairaba miyoi malabasu mahak ase konungum laba yumjaw asigi mapuni mamangai ipak achauba aduda khundaramba inak kaira khullaba
ख्वाइदगी पैसा पाइबा हाइदुना खंगनखिबा इबोमचा हाइबा अदुनि इसिंग इचाव अदुना मरम ओइरगा खुंताक लानसिखिबना कंफालगी सरुक असिदा महाकी ओइबा लंथुम साखि चदानवदा संथोखि अयागसे मागी अमता याउजबी मसुनि अइगी इमा असिना महाकी ममो अदुगा सोलबा अहल असिना अइगी इपु महाक्ति मसागी मरमदम काउबा ngamdraduna मफम असिदा लैबगी महुत अइखोइना इनाय इसेल कया थादोक्तुना इपाक अदुगी मयाइदा असाबा संगतब अदुदा लैगे हाइबदगी ngak senduna thamkhibani karisu leitaba aigi khungburoi nangna aigi ipuda aduk chakhataba ngasai makai yenge haiduna yenglibani nangdi migi mayumda laklaga naral paiba sabi achawaram pami nupi oiramne asukuiba matamase aigi khungburoi oina thamlambase onthokna laibak thibani nakhoi mari suni hairisi aranbagi michangda changladana ngasidagidi haujiktagidi khudak asidagidi मफम असी थादोक्तुना चखिगदबनी वादो ताबदा मयामदु कपलगा नते नते इमा इमा इबेमा अइखोइ लानख्रे अइखोइबो अमुक तंगाकपि मतुंग अमुक हना तौजररोय कना कना लै मखोइ सिंग असे यामना थुना मफम असिदगी तांथोखो असुमना हाइबदगिदि मनाइ सिंग अदुना फत्रब मियोइ सिंग अदुबु चिंगदुना पुखिरामि अदुगा मपानदा इंथोक्लमि मरालना मपोट फारब मियोइ सिंग अदु उपाय लैतना निंगमदना मयुमदा हनखिरामि ममा इबेमना इबेमा कुंदो इमाना हाकी पुक्चेल मसक मुना खंगी नंगदी अतांगबा मियोइनी नखोइ अनिबो अइहाकी असेंगबो खुंगबुरोइ ओइना खल्लबनी ngantana फत्तबा मखोइगी पुक्चेल खंगहौबा लाइबक यामना फै कुंदो कपलगा इमाइ बेमा अइगी पुनसिबु इमाइ बेमा ननौना पुक्पिबनी अइबु मफमबसिदा पुनसि चुप्पा थबक सुहनबि अहल अदुना करिगी थबक सुबनो पुनसि चुप्पा युमसिदा लैगदबनी अइहाकी इसुगुमना खल्लबनी ngasi haiba numit asidagidi hai nupi macha nahaksu laune mabuk phabi manai adusu changsenduna khurum jarami numit adu maktada kundo magi mapot machai amadi mapuroiba khabasu puraktuna yumjaw aduda lamina kherami manai mabuk phabi adupuna laimagi khongburoi oina thambirami asumna nungai yaifana ban khirami